खुरमजरी ISTV Manipuri Pangmin Yang Tabiri Punamapu Taram Noksari Nasigi Marui Babauda Imphal International Airport ta Paumi Singa Paulo Wachat Pada Gari Parking ki fee pi gedabani haibadagi khudong sadaba kaya mayoknare Pau Sandokna Pizari International Airport ama oiriba Imphal gi Tulihal Airport ta Paumi Singna Paulo Wachat Pada Gari gi parking scenery bakanguna Gari khambagi parking fee pi gedabani haiduna khanghalakpadagi Paumi Singna Paulo Wachat Pada khudong sadaba kaya mayoknare Athu akai lakpa matamda Gari parking scenery bakanguna Gari thatpagi thawong faw sathare Paulo raga thorakpa Paumi Singda Gari thattuna khamba amadi Paumi ni haina sak taklaba phawda parking scenery ba miyoi singna Paumi oirabasu parking fee piramdana chatpa yaroi haba wafam phawwa thamlakpa yaure Maram khangling lagana airport authority da hangu haiba fawa tabada nungai taba wafam kaya sizinnarakli hiramasida Paumi Singge yaifa thawrangi thabak tawriba amjuna midyeng changhanningbagi apamba Paumi Singna thamnarakli Drug overdose ta siba oigani haina chignaba mioi amagi hakchang ngase ayu pung mariga minin furom tabada thawbal sabal tongbagi ecopark ki lambi sanlamda taduna leiramba walking chatpa mioi singna thengnarakpani laikhidraba mioi adudi thawbal Wang mataba mathak laikai dagi akoizam Binod Kumar chahi kunithoi apokpa mangi kawi hairi asiba hakchangi manakta serins amasu leiramba thengnaki hairi Thawbal police ki mioi singlaktuna asiba hakchang lokhotpaga loinana case ama register tawkhre hairi Manipur Sarkar ki Transport Department ki makhada Simnit Uch India Private Limited na high security registration plate ngasi Moirang Khomda Home Department ki gari Chani Gamanga da ahan biyo in high security registration plate ngasi thakre Makhatana Manipur government ki makhada laiba department singi gari singsu thana bu honagani hairi Yangang Pokpegi 132/33 kV substation da bus bar conductor mapangal kalhan gadabana tha sigi tang tara humdugi ayubung ni pandagi numidyung bapung tara ni thoi fawba mai mutkani maramaduna hairiba matam asigi manungda ukrul amasung Imphal East area gi consumer singi power supply da akaibal laigani haina Deputy General Manager Substation Division number 2 MSPCL Manipur gi charola mana hairi aten babre matang lawzaraji Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lawthokpa yai hakchang gi ahemba fat pamdaba body gi hair lawthokpa yai ahanba lakpiba 100 customer da skin test amadi doctor consultation lemna yingjagan ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal I'm ready. Telero. Editor ka late. Some say hujik pudi perfectly straight ado kankhar kandadi freezy. Relax. Perfectly straight. Aina semi anoba sunsil perfectly straight with straight lock technology maramdi. Some kankraba matung daso align straight oina laina bagidama. Wow. Hujik su straight oirina. Straight and gorgeous. Sunsilk perfect straight. Lock tobio. Rock tobio. Adung kari gumba awabasing asi mayungnaba thoklaba. Maroi marang yamna yawba chunjak chaba. Mapalda tuina chaba. Liver da akaiba laklaba natraga. Liver gi mapangan chontharak Tarabashu, Karishu, Waningai Lake, Lift Staff Shiraf Sijinabu, Adungi Awaba Punama, Koknabigi Pambani, Diabetic Naraba, Anaba Shinashu, Sizina Bayaraba, Lift Staff Capsule Shoe, Pambigani, Lift Staff Siraf Amadi, Lift Staff Capsule, Naraga Lying Babudi, Narjinga de Saxel Hobana, Henafe. Sri Kumukcham Joy Kisan bu sogot patok chare Thangmaiban Kendra gi MLA Local Area Development Fund miyam da sinagani haina wasak khraga masana haidoki ba wangang lak tabadagi ex MLA bu sogot patok chare lonana lisang sit na miyam gi ihul khangna rajniti tawjari ba Sri Jotin Waikhom bu sogot chare Fongdok chari ba Singh NG Bina Devi and Gomti Devi Thokchom Tony Singh STQ Singh Maisnam Amba Salam Aviram Singh Irungbam Ningol Purnima Si Thokchom Ongbithoi Combined tutorials for CBSE, the largest CBSE tutorial center in Manipur. Admission open for second session. Class 11 and 12 CBSE 5 months foundation course. Special arrangement for class 12 private candidates only. Class started on 7th September. Class 9 and 10 CBSE SC2 3 months course. Class starting from 5th October. Van service hostel available for boys and girls. For details, contact Combined Tutorial Office, Golden Morang Narmachin Bus Parking Imphal. Imphal is West Samsung Bishnupur District Wina laptop on the LCD TV loan lobby kudong chao bijari laptop on the LCD TV pambi music na apikwa interest amadi atumutam da lobby yagani pambi music na unabiu Imphal Finance Cooperative Trap and Credit Society Limited Head Office Moirangkhom Loklaubung Branch Office Pauna International Market Bishnupur Bazaar Bishnupur Amuka na taram noksari
Bharat Swabhiman and Patanjali Yoga Samiti Manipur ki office samangasi Thangal Kaithel da leiba Gulab building da hangdokre Imphal West amadi Imphal East ki office oigedaba building ase hangdokpagi thoramda Patanjali Yoga Samiti Manipur ki head MC Binod Kumar Imphal West district ki Bharat Swabhiman ki head PS Biren yauna tongan mamyoi kyana saruk yaki MC Binod Kumar na awang nongpok lamdamda Manipur na yoga sanabada khwaidagi missing yamba state oiri yoga gi ihau sandokna bagidama yoga rishi Swami Ramdev lising aniga Tara Taruki February ki tang Tara Humdoi da Imphal da lakadauri Masida miyam na mating pangbiu hairi Isipin mo pang kulimutay yogi hoji sa masakali ba pagi hena popular ba Swamiji Ramdev ji Maharaj magi lakadauri si mga tundok sabiya aya maramana sappa siyasya harap ipa jagana minini humni salaga achauba state na mga ni mana visit ba adu layo pariyodi Manipur ki wani ni mga ni mas gele bigini na takide Marui bapaw amukan na pizari Imphal International Airport a paumi sang na paulo bachat pada gari parking ki fee pi gida bani haibadagi kudong sadaba kaya mayok nari Miding tabi ba puno mapu amukan na krumzai